ꯑꯃꯔꯣꯝꯗ ꯃꯤꯗꯜ ꯏꯁꯀꯤꯗꯤ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯈꯪꯂꯦ ꯁꯤꯔꯤꯌꯥꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁ꯭ꯔꯥꯏꯜꯒꯤ ꯐꯣꯔꯁꯁꯤꯡ ꯕꯐꯔ ꯖꯣꯟ ꯁꯦꯝꯗꯧꯔꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯛꯄ ꯃꯈꯣꯏꯒꯤ ꯅꯦꯚꯦꯜ ꯕꯦꯁ ꯃꯔꯨꯑꯣꯏꯔꯕ ꯑꯗꯨꯒ ꯐꯥꯏꯇꯔ ꯖꯦꯠꯁ ꯑꯃꯗꯤ ꯋꯤꯄꯟꯒꯤ ꯃꯐꯝ ꯀꯌꯥ ꯊꯨꯒꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯔꯤꯌꯥꯒꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯒꯠꯂꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯁꯤꯔꯤꯌꯥ ꯑꯅꯧꯕ ꯁꯛꯇꯝ ꯑꯗꯨ ꯄꯨꯈꯠꯅꯕ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯏꯁ꯭ꯔꯥꯏꯜꯅ ꯁꯤꯔꯤꯌꯥꯒꯤ ꯂꯝ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯦꯞ ꯇꯧꯕꯒꯤ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯇꯧꯔꯦ ꯍꯥꯏꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯒꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯊꯣꯛꯂꯦ ꯑꯃꯔꯣꯝꯗ ꯒꯥꯖꯥꯗ ꯏꯁ꯭ꯔꯥꯏꯜꯒꯤ ꯕꯣꯝꯕꯤꯡ ꯂꯦꯞꯇꯦ ꯑꯗꯨꯒ ꯅꯦꯇꯥꯟꯌꯥꯍꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯒꯥꯖꯥꯗ ꯁꯤꯖꯐꯤꯌꯔ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗ ꯂꯦꯕꯥꯅꯣꯟ ꯑꯃꯗꯤ ꯍꯤꯖꯕꯨꯜꯂꯥꯒꯤ ꯋꯥꯔ ꯑꯁꯤ ꯃꯁꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯖꯕꯨꯜꯂꯥꯒꯤ ꯍꯧꯖꯤꯛ ꯃꯇꯦꯡ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯤꯔꯤꯌꯥ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯤꯖꯕꯨꯜꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏꯁꯦ ꯍꯧꯖꯤꯛ ꯎꯗꯦ ꯃꯁꯤꯃ ꯃꯤꯗꯜ ꯏꯁꯀꯤ ꯂꯣꯝꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯑꯁꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤ ꯇꯞꯅ ꯇꯞꯅ ꯆꯦꯟꯖ ꯑꯣꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯋꯥꯔ ꯑꯁꯤ ꯁꯣꯏꯗꯅ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯅꯦ ꯃꯁꯤꯗꯤ ꯑꯍꯧꯕꯇꯅꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯀꯝꯇꯧꯏ ꯃꯁꯤꯗ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯋꯥꯔꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯔꯤꯕꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯄꯟꯁꯤ ꯌꯨꯁ ꯇꯧꯅꯔꯛꯂꯤꯁꯤꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯄꯟ ꯌꯨꯁ ꯇꯧꯕꯁꯦ ꯃꯥꯁꯅꯤ ꯑꯃꯁꯨꯡ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯤꯅꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯔꯤꯂꯦꯇꯦꯠ ꯁꯝ ꯗꯦꯕꯂꯞꯃꯦꯟꯠꯁ ꯈꯔ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟ ꯍꯧꯖꯤꯛ ꯕꯦꯂꯥꯔꯨꯁꯇ ꯆꯠꯂꯤ ꯕꯦꯂꯥꯔꯨꯁꯇ ꯃꯥꯅ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯂꯨꯀꯥꯁꯦꯟꯀꯣꯒ ꯎꯅꯕ ꯂꯨꯀꯥꯁꯦꯟꯀꯣꯒꯤ ꯃꯈꯨꯠꯇ ꯕꯦꯂꯥꯔꯨꯁꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯤꯄꯟ ꯊꯝꯈ꯭ꯔ ꯃꯥꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯦ ꯃꯔꯝꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯨꯀꯥꯁꯦꯟꯀꯣꯒꯤ ꯀꯟꯇ꯭ꯔꯤꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯇꯧꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯋꯥꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅꯤ ꯑꯗꯨꯒ ꯂꯨꯀꯥꯁꯦꯟꯀꯣꯅꯁꯨ ꯋꯥꯐꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯐꯥꯒꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯏꯠ ꯃꯤꯟꯁ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯕꯦꯂꯥꯔꯨꯁꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯦ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯤ ꯁꯤꯖꯤꯟꯅꯔꯛꯄꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯔꯁꯤꯌꯥꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯇꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗꯁꯨ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯦ ꯄꯤꯔꯛꯄꯒꯤ ꯋꯥꯅꯤ ꯋꯦꯁꯅ ꯅꯥꯇꯣꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯆꯠꯈ꯭ꯔꯤ ꯖꯦꯂꯦꯟꯁꯀꯤ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯝꯞ ꯎꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯁꯤꯔꯤꯌꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁ ꯐꯥꯏꯇꯔ ꯖꯤꯍꯥꯗꯤꯁꯤꯡꯁꯦ ꯌꯨꯀ꯭ꯔꯦꯟꯅ ꯃꯈꯣꯏꯁꯦ ꯇ꯭ꯔꯦꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯂꯤ ꯏꯂꯤꯠ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯑꯣꯐꯤꯁꯔꯁꯤꯡ ꯇ꯭ꯔꯦꯟ ꯇꯧꯔꯛꯄꯒ ꯑꯁꯣꯝꯗ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯁꯤꯔꯤꯌꯥꯗ ꯁꯨꯔꯤꯁꯤꯁꯨ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯏꯁ꯭ꯔꯥꯏꯜ ꯑꯃꯦꯔꯤꯀꯥ ꯃꯈꯣꯏꯁꯤꯒꯤ ꯈꯨꯠꯆꯤꯟꯗꯒꯤꯅꯤ ꯃꯇꯧ ꯑꯁꯨꯃꯥꯏꯅ ꯔꯁꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇꯁꯨ ꯃꯅꯨꯡꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯔꯁꯤꯌꯥꯗꯁꯨ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨ ꯌꯨꯁ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯄꯨꯇꯤꯟꯅ ꯎꯈ꯭ꯔꯦ ꯃꯥꯡꯖꯧꯅꯅ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯕꯦꯂꯥꯔꯨꯁꯇ ꯃꯥꯛ ꯆꯠꯂꯒ ꯃꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯁꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯋꯥꯔꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯕ ꯋꯥꯅꯤ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯌꯨꯁ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨ ꯌꯨꯁ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁꯇ ꯍꯧꯖꯤꯛ ꯖꯦꯂꯦꯟꯁꯀꯤ ꯑꯃꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞ ꯎꯅꯔꯤꯁꯦ ꯃꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯁꯤꯟꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯗꯤ ꯐ꯭ꯔꯥꯟꯁ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯑꯣꯜꯋꯦꯁ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯄ ꯐ꯭ꯔꯥꯟꯁ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯀ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯑꯃꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯤꯇꯤꯡ ꯑꯁꯤꯗꯁꯨ ꯎꯕ ꯐꯪꯈꯤ ꯁꯤꯅꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯤꯠ ꯑꯁꯦ ꯇꯧꯍꯟꯕꯁꯦ ꯃꯦꯀ꯭ꯔꯣꯟꯅꯅꯤ ꯃꯔꯝꯗꯤ ꯇ꯭ꯔꯝꯞꯄꯨ ꯑꯃꯨꯛꯀ ꯃꯥꯁꯤ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯗ ꯃꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯑꯁꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯇꯨꯅ ꯇꯝꯕꯁꯦ ꯃꯗꯨꯗꯤ ꯄꯤꯁ ꯇꯧꯍꯟꯒꯅꯤ ꯑꯗꯨꯒ ꯖꯦꯂꯦꯟꯁꯀꯤꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯐꯟꯗꯤꯡ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯥꯇꯣꯅ ꯇꯧꯒꯦ ꯇꯧ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥ ꯅꯥꯇꯣꯗꯒꯤ ꯊꯣꯛꯎ ꯍꯥꯏꯁꯨ ꯊꯣꯛꯈꯤꯒꯦ ꯑꯗꯨ ꯀꯟꯅ ꯃꯥꯛꯁꯦ ꯉꯥꯡꯕꯅꯤ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯞꯄꯣꯔꯠ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯅ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯍꯟꯈꯤꯗꯨꯅ ꯇꯧꯍꯟꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯇꯧꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯄꯨꯔꯒ ꯆꯥꯎꯔꯕ ꯂꯤꯗꯔꯁꯤꯡꯁꯦ ꯎꯅꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯣꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯁꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯧꯔꯒꯦ ꯑꯃꯁꯨꯡ ꯑꯦꯠ ꯑꯦꯅꯤ ꯃꯣꯃꯦꯟꯠ ꯑꯩꯈꯣꯏ ꯍꯜꯂꯣꯏ ꯃꯇꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤꯁꯦ ꯖꯔꯃꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯅ ꯍꯦꯜꯂꯤ ꯐ꯭ꯔꯥꯟꯁꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠꯇ ꯂꯦꯞꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯔꯤꯕꯅ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯄꯦꯔꯤꯁꯇ ꯖꯦꯂꯦꯟꯁꯀꯤ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯃꯦꯀ꯭ꯔꯣꯟ ꯌꯥꯎꯅ ꯑꯅꯟ ꯐꯅꯟ ꯌꯥꯝꯅ ꯌꯥꯡꯅ ꯏꯃꯥꯔꯖꯦꯟꯁꯤꯒꯨꯝꯅ ꯃꯤꯇꯤꯡ ꯇꯧꯔꯤꯁꯦ ꯌꯨꯀ꯭ꯔꯦꯟꯗ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯦ ꯌꯧꯍꯟꯕꯒꯤ ꯄ꯭ꯂꯥꯟꯗꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯤꯠ ꯑꯁꯤ ꯇꯧꯍꯟꯕꯅꯤ ꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯌꯥꯝ ꯆꯥꯎꯔꯕ ꯋꯥꯅꯤꯀꯣ ꯃꯔꯝꯗꯤ
Ukraine da masi khutlai ase holak par cha Russia gi oina ti tum cha pa mathong rom nai roi the wani madu di nuclear weapon nuclear bomb chobu na tra su adu ko missile kya laikri maduda nuclear pot yawo nuclear warhead yawo madu singa tu around 1000 kilometer Russia gi manung da thajin bahor ti kari oine masi purma se Russia intelligence singna adu ga Putin gi ma gi team singna war gi specialist singna ubani na ma ki pot singa so je Belarusta yohan kre hai bo ase hai Lukashenko gi ofam de ming sen tawri ma di lai kono hai bo pot de khoi so ai khota su lai hai adu ga Putin asom da hojik Belarus chatli adu ka wase ki discussion ase bakhoi da laitringai da ai khoi da hana le hosi sini world super power ngak tani adu ga America NATO Britain wagera France wagera bakhoi purma ki apun ba hai ri pasate ba khulai ase maside ki Russia matan tagin heli sini kapkai dragon do jatu ni Europe ka se adu ga baba bangana hairam yai dai na 2025 haurak pasidagi ti World War ki matamama end time ke matam horak ni hai sa baba bangga gi wani 2025 te Europe ki bi sing am thaja khroponi baba bangga gi wapam sida Nostradamus ki wapam sida aduna third world war sida wena pia Ukraine abadi Russia ki marakta osom de ki wera pia som da Middle East ki chai ba Middle East te kaningai kana su leite Israel na magi greater Israel se same da thaningai kana su leite Arab countries amatra hojik Israel tawri se thaningai kaim te leite ninda taw jabana tra Turkey gi Erdogan Turkey gi Erdogan tawpham thokte asi botani hairi se Qatar tawpham thokte ninda tawi aduga Russian aduga Israel na Syria ki land grab tawre haibisi maral phawm to pi ngam adu chang na thatlu bagi maduda sakti kana su leibra te Middle East ta hoji king oi doram ne Israel se aduga greater Israel sem lagani amarom da Russia budi namdamasi hekta wabarina mayam tarasi changlaga Europe ki country mayam changlaga karam haina tawni khanrak matamda Ukraine se mohra se maka Middle East se maka Russia se lairaga ti makhoi gi tap taba prithvi te makhoi gi new world order ma se propanga moi Putin athat poidan dum lairani China na athat poidan dum lairani aduna karam tawni hai matamda tumra sanu hare ba pot asi use tawnak pagi khudong chaba lorasi hai bagi discussion dani hoji yamna kan khandarak li se Turkey khandarak li se haidora report sing mention tori masi ekhoi ekta hajen busurate development punama se prithvi ki karai ori hai se Russia ki president Putin amati maki war ti mase loina uri bani aduga tumba yate chabe yate bakhoi karino torokador simkhoi country ki mathakta haiduna aduna hojika Putin Belarus chatli se bakhoi ki Oresenko hariba aduga ballistic missile ICBM harise masi ki se piba Belarus ta thamba mayama thamba aduga mathau tardi mawdagi Belarus ta gisu use to ba Russia gi atop mafam da gisu use to ba masi ki tabak ni hairi Oresenko harise satina use to de kai disu aduga nuclear capable aduga ballistic hypersonic missile makalamani hairi masiga loena handangi su Belarusta masi mir khangan da badu gumba kuchukulai kharasu Belarusta thamba jane masi su active tawro haiba ki damakta masi anan fananda Russia ki president Putin Belarus chatlaga masi ki discussion tawbani hairi Middle East su tawre from the Russia Ukraine ki development su asomna oirakli kari oidor khangde prithvi ase kari oikhdor khangde asuma condition asidani hojik chathari se so thanks for watching.